Sekmai Police ki yama sobo mai pakpa ama oina ngarang numidang pung 8 rom takpa matamda Sekmai Police kang muna sathakiba drive ta Meeoi ama yungau Litre Sanipan tara korona fare Hairi faraba Meeoi adu yaming senjam tomba sahi yangkai gi mari apopo lekhidraba senjam mani kawi tangkham awang lekai digi haujikna awang lekin thabi Santipur da leibani Hairi paw osna hai akhanaba paw ama phangbadigi Sekmai Police kang muna sathakiba drive ta senjam tomba yusing adu far pangam khibani mahak posamba wang pong sathabada mahakna Sekmai digi yusing adu loro matung tongan tongan famsingda yu thabagi thabak sathai haiba khangmangam le Hairi phagat laba yusing adu korona senjam tomba excise department da kushin nakra haina paw osna Hairi Lengchin Biraksi Asian Hospital Kwakaitel Bazaar Facilities Singasi 24/7 Pangbiragani Lambida Thokpa accident Kudimaki treatment BP stroke management heart attack management Makal Kudimaki emergency treatment Singsu Pangbiragani CT scan ultrasound x-ray ECG ambulance Singi Kudong Sabasu Lajare medicine amasung atai department ki OPD numit khudingi ayuk amadi nungthilda Pangbiragani Kaubiraganu Asian Hospital Kwakaitel Bazaar